ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩꯒꯤ ꯀ꯭ꯋꯥꯁꯦ ꯍꯦꯛꯇꯣꯛꯍꯜꯂꯅꯤ ꯀꯩꯒꯤꯅꯣꯗ ꯃꯣꯏꯗꯤ ꯀ꯭ꯋꯥ ꯍꯦꯛꯄꯁꯦ ꯃꯁꯥꯅ ꯂꯥꯛꯑꯦꯗꯅꯀꯣ ꯑꯗ ꯃꯁꯥꯅ ꯀꯥꯖꯔꯦꯗꯅ ꯃꯁꯥꯅ ꯍꯦꯛꯑꯒꯅꯦ ꯆꯠꯈꯤꯑꯕ ꯑꯗ ꯌꯦꯡꯉꯣ ꯃꯌꯥꯝ ꯑꯗ ꯑꯩꯒꯤ ꯀ꯭ꯋꯥꯁꯦ ꯇꯔꯥꯍꯨꯝꯗꯣꯏꯃꯨꯛ ꯁꯨꯔꯝꯕꯅꯦ ꯅꯨꯡꯁꯤꯠ ꯌꯥꯝ ꯀꯟ ꯁꯤꯠꯄꯅꯤꯅ ꯁꯤꯗ ꯐꯅꯌꯥꯝ ꯇꯦꯛꯈ꯭ꯔꯦ ꯃꯣꯏꯁꯦ ꯄꯨꯔꯥ ꯑꯦꯛꯁꯄꯥꯔꯠꯅꯦ ꯃꯈꯣꯡꯗꯅꯦ ꯐꯗꯤ ꯀꯤꯔꯦꯗꯅ ꯑꯗꯨꯒ ꯀꯥꯈꯠꯄ ꯀ꯭ꯋꯥꯁꯤꯗ ꯀꯔꯤꯝꯇ ꯕ꯭ꯔꯥꯟꯁ ꯂꯩꯇꯦꯗꯅ ꯑꯗꯨꯏꯁꯨ ꯌꯥꯝ ꯍꯩꯕꯅꯦ ꯃꯐꯝ ꯑꯃꯗꯒꯤ ꯀ꯭ꯋꯥ ꯑꯃꯗꯒꯤ ꯀ꯭ꯋꯥ ꯑꯃꯗ ꯆꯣꯡꯕ ꯀ꯭ꯋꯥ ꯑꯃꯗꯒꯤ ꯀ꯭ꯋꯥ ꯑꯃ ꯍꯦꯛꯄ ꯑꯗꯨ ꯁꯤꯗꯅꯤꯅ ꯀ꯭ꯋꯥꯁꯦ ꯁꯪꯅ ꯍꯦꯛꯑꯦ ꯑꯗꯨꯒꯅꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯁꯨꯄꯥꯔꯤ ꯁꯦꯝꯅꯕ꯭ꯔꯥ ꯈꯪꯗꯦꯕꯀꯣ ꯑꯗꯨꯒ ꯃꯣꯏꯅ ꯍꯦꯛꯆꯕ ꯁꯤ ꯀ꯭ꯋꯥꯁꯦ ꯑꯩꯅ ꯊꯥꯖꯕ ꯅꯠꯇꯦꯀꯣ ꯑꯩꯒꯤ ꯀ꯭ꯋꯥꯇꯔꯒꯤ ꯁꯥꯏꯠꯇꯨꯗ ꯍꯧꯖꯔꯝꯕꯒꯤ ꯑꯩꯒꯤ ꯁꯔꯨꯛ ꯑꯣꯏꯖꯕꯅꯦ ꯍꯥꯏꯗꯤ ꯂꯛꯀꯤ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯐꯖꯗ꯭ꯔꯦ ꯌꯦꯡꯉꯣ ꯃꯌꯥꯝ ꯃꯨꯜꯂꯛꯑꯕꯅꯦ ꯈꯔ ꯑꯗꯨ ꯀ꯭ꯋꯥꯁꯦ ꯑꯁꯥꯃꯤꯁꯇ ꯇꯥꯃꯨꯜ ꯍꯥꯏꯌꯦ ꯃꯌꯥꯝ ꯇꯥꯃꯨꯜ ꯅꯨꯡꯁꯤꯠꯁꯦ ꯌꯥꯝ ꯁꯤꯠꯄꯒꯤ ꯃꯥꯁꯦ ꯉꯥꯏꯅꯦꯕꯀꯣ ꯑꯩꯈꯣꯏꯅꯁꯨ ꯀꯤꯖꯩꯑꯕ ꯆꯦꯡꯂꯛꯑꯗꯤ ꯌꯦꯡꯉꯨꯅꯦ ꯌꯥꯝ ꯋꯥꯡꯈ꯭ꯔ ꯄꯣꯠꯅꯦꯕ ꯑꯗꯣ ꯋꯦꯠꯇꯣ ꯄꯨꯉꯝꯃꯣꯏꯗꯣꯏꯅꯤꯗꯅꯀꯣ ꯀ꯭ꯋꯥꯒꯤ ꯋꯦꯠꯇꯨꯅꯦ ꯑꯗꯒꯤ ꯃꯁꯥꯒꯤ ꯋꯦꯠꯁꯤꯅꯦ ꯑꯗꯣ ꯃꯣꯏꯗꯤ ꯑꯦꯛꯁꯄꯥꯔꯠꯇꯤ ꯐꯖꯅ ꯑꯣꯏꯌꯦ ꯑꯗꯣ ꯃꯣꯏꯗꯤ ꯑꯌꯥꯝꯕꯅꯦ ꯑꯩꯈꯣꯏꯒꯤ ꯃꯨꯁꯂꯤꯝ ꯑꯁꯥꯃꯤꯁ ꯃꯨꯁꯂꯤꯝꯗꯣ ꯑꯣꯏꯒꯜꯂꯦ ꯃꯨꯁꯂꯤꯝꯁꯤꯡꯅꯦꯕ ꯑꯌꯥꯝꯕꯅ ꯍꯣꯠꯅꯕꯁꯤ ꯃꯣꯏꯗꯤ ꯌꯥꯝ ꯀꯜꯂꯦ ꯃꯨꯁꯂꯤꯝꯁꯤꯡꯁꯦ ꯁꯤꯗ ꯑꯩꯅ ꯁꯨꯝ ꯎꯖꯕꯗ ꯑꯩꯈꯣꯏꯒꯤ ꯃꯨꯁꯂꯤꯝ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯦ ꯑꯁꯥꯝꯗ ꯂꯩ ꯃꯌꯥꯝꯁꯦ ꯃꯣꯏ ꯉꯥꯛꯇꯅꯦ ꯊꯕꯛ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯑꯌꯥꯝꯕꯅ ꯑꯁꯤꯗꯅꯅꯦ ꯀ꯭ꯋꯥꯁꯦ ꯃꯥꯁꯦ ꯆꯣꯡꯁꯤꯟꯕꯁꯨ ꯌꯥꯎꯋꯦꯕ ꯑꯗꯨ ꯃꯥꯁꯦ ꯆꯣꯡꯁꯤꯟꯗꯕꯤꯗ ꯑꯗꯨꯝ ꯃꯅꯥꯗ ꯆꯤꯡꯉꯦꯗꯅ ꯑꯗꯨꯒ ꯑꯗꯨꯝ ꯍꯦꯛꯏꯅꯤ ꯌꯦꯡꯉꯨꯅꯦ ꯍꯩꯈ꯭ꯔꯖꯥꯠꯅꯤꯗ ꯌꯥꯝꯅ ꯏꯁꯥꯒꯤ ꯄꯥꯡꯒꯜꯗꯤ ꯌꯥꯝ ꯆꯪꯕ ꯑꯗꯣ ꯍꯣꯠꯅꯕꯕꯨ ꯀꯜꯂꯗꯤ ꯅꯨꯡꯉꯥꯏꯗꯅꯦ ꯃꯣꯏꯅ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏ ꯌꯨꯝꯂꯣꯝꯗꯅ ꯑꯩꯈꯣꯏꯒꯤ ꯑꯃꯨꯕ ꯀꯣꯡꯀ꯭ꯋꯥꯗꯣ ꯆꯥꯅꯩꯗꯅ ꯃꯅꯝ ꯈꯔ ꯅꯝꯕꯗꯣ ꯑꯗꯣ ꯃꯣꯏ ꯁꯤꯗꯗꯤ ꯁꯤꯁꯦ ꯗꯥꯏꯔꯦꯛ ꯆꯥꯏꯌꯦ ꯑꯗꯣ ꯁꯤꯁꯦ ꯑꯁ ꯀꯛꯁꯨ ꯂꯥꯎꯕꯅꯦ ꯑꯗꯣꯅꯦ ꯃꯨꯜꯂꯕꯅꯦꯕ ꯃꯨꯟꯕ ꯍꯥꯏꯗꯤ ꯃꯦꯆ꯭ꯌꯣꯔ ꯑꯣꯏꯔꯕꯅꯦꯕ ꯑꯗꯣ ꯀꯣꯛꯇꯤ ꯌꯥꯝ ꯉꯥꯎꯕꯅꯦ ꯑꯩꯈꯣꯏꯁꯨ ꯅꯣꯡ ꯐꯥꯗꯣꯛ ꯆꯥꯅꯤꯡꯕ ꯌꯥꯎꯕ ꯀꯥꯟꯗ ꯆꯥꯏꯑꯕ ꯍꯥꯏꯗꯤ ꯃꯅꯥꯁꯨ ꯑꯗꯨꯝ ꯍꯧꯕꯅꯤꯅ ꯉꯁꯤꯒꯤꯗꯤ ꯂꯣꯏꯔꯦ ꯕꯣꯔꯥ